नुंगाइनो कुंबियोबा मैम लेबम चाबम नुंगाइनो सिल्लेबा अदो ngahak लेबिरको Ojek मैम जे तुमम चाबम नुंगाइना लोइना सिल्लगा लेरबनी मेडिकल डायरेक्टरेट ना अदुगा वने काई खुनजरिबा ऑनर मिनिस्टर सर्जेंटना मैम दा वाफम खरा थमीगनी मैम ताबिस सरकार ना ऑनरेबल चीफ मिनिस्टर ना ईशा ना मसुंग अखोगी होल पुलिस की ले होम डिपार्टमेंट अदगी अखोगी सिविल एडमिनिस्ट्रेशन अदगी हेल्थ डिपार्टमेंट अखोई मैम ना कन्ना ते मयाम के लेरिबा मखल की अवाबा मयाम यम योंग नंगबि लंगदकनबा अदे लोइना लेरिबा लेना सगी साथीबा मो मदम मैम दो येंगागा अखोई मैम ना वन होनजरकपदो ngasiदी आहानु फास्ट फेज की ओइना मैम तुंगरे दो इम्फाल वेस्ट डिस्ट्रिक्ट की ओइना सिगी इम्फाल वैली स्कूल ले खंगनाइबा जगह से अमसुंग युनाको मनिंग लेबा जगह ने सिन मयाम लेफम चाबम लेफम से अखोई तौरे तंगाई फतना हेल्थ की प्रोटोकॉल हदना हाय मखल की मा सिस्टम मदे येंगागंदा निमित तरागा मरीनी दे अखोइना क्वारंटाइन तौदबा यादबा मदुरो करिगुंबा हेल्थ डिपार्टमेंट ना चेक तौबा कांदा टोटल नेगेटिव ओइरे हारगदे सोइनबके अखोई यूमदा क्वारंटाइन तौबिरो होम क्वारंटाइन तौबिरो अदना सोइनबके हारकनी अदु तौर मतुंदा मिंग एड्रेस ले होरबनिना अखोई डॉक्टर सिंह थारागा टाइम टू टाइम चेकअप तौबा मदु साइन तौगनी अदु तौबददी यूम योरे अदना हारगा खन लाइथोकपा हाबेसम लाइथोकपिदबा मन सेंदके लेना याम साथि मखल लेना नि ngasi फावबदा वैक्सीन जे पृथ्वी अफाव मखल जगह सिंग दलै मखल कांबगेना वैक्सीन पुथोकपा ngamdri सिमदि फाइनल ओइरे हाबेसम ngamdri मखल पोट ओइबनिना मैम यारगदि चेक्शन जे आई नुसिरबा गी चा आई नुसिरबा आई नुपी आई नुपा आई इमा आई इपा मसे मेनमान तादना कशु लेत मखल के मोंग अमदि छि वायरस से मरम ओदना अवाब ताजे थोगे दे कोइ नगा मोरो त यारगदि चेकिन थ्रong लगो चेक गवर्नमेंट सु मतम मतम योतंग न कोइ पॉलिसी फ्रेम तोरकनी ऑनरेबल चीफ मिनिस्टर कोइ होजि मीटिंग सु लेरि अदना मयामना हाइरिबा हेल्थ डिपार्टमेंट कांगुना हारबसिंग जे सिक्योरिटी कांगुना हाइबसिंग जे मसी मयामना मोंग ताना रिगार्ड तो बियो मसु मतु एनबीओ अदन मयाम त रिक्वेस्ट हो जे मणिपुर लेंगांगना सिंधुना अहान बोइना कोगी आसाम द लेरिबा आसामी मणिपुर भवन द लेरिबा मियोय मरफुगा मरी तसेमदि कोगी मियोय मरफुगा मरी के सिगी मनुंगदा मियोय मरफुमा तोय सि लाखिबने दुगा अतोपा मियोय तरुक अमग लोरेना मियोय मरफुगा तरेट असि आसाम दगी मणिपुर ngasi yorokibani दुगा मिजोराम दगी मियोय मंगा आसिगा हौजि हौजिमक कोगी इम्फाल वैली स्कूल सिदा इम्फाल वैली एकेडमी द लेरिबा कोगी क्वारंटाइन तौदुना लेगदौरिबा मियोय असि पुन्ना मफुद्रानि थोइनि अदुगा हाइबा मियोय मफुद्रानि थोइ असिमक लोइनमक टेस्ट तौगनी हाइबगी अफम अमसु खोगी डायरेक्टर तगी माइकाइदगी थनोली हेमसिगी मतंगदा खोगी हेल्थ डायरेक्टर की एडिशनल डायरेक्टर ओइलिबा डॉक्टर आर के गवरी सनाबि तंजामौ जगे डॉक्टर ngasi योरिबा मियोय सिंगसे मसी टेस्ट तौगनी हाइबगी अफम दिताजरे अदुबु टेस्ट तौबगी रिजल्ट से कम वांदा फंगदगे अदुगा टेस्ट तौबगी रिजल्ट से फंगदि फाउदी मखोइ सुम लागेदौ हाइबदुम तकपि मोइसी कोई हुजिक तौरीबा पीसीआर ना कोई ख्वाइदगी कन्फर्म तौरबा टेस्ट तो तौदोरीसे अदो मसी मोइसी ngasi सिदमगा ngasi दे सैंपल लौरनी अदुना हयेंग भौगी मनुंगसिदा टेस्ट का हयेंग नुंगदां वारम भौ मनुंगदि कोई खंगने काले कइनोबा 6 आवर्स ति संगेबको नो रेम्स का जनिंगदा थारनी अदुना लेटेस्ट बाई हंचित फौबदि लोइन खंगने खाली अद मस्तिष्क करिगुम पॉजिटिव ओरम तारगदि एखोई आइसोलेशन दा थाजन घरानी अदि नेगेटिव ओइ तारगदि कबसी ऑलमोस्ट नेगेटिव एदि मोइ लाइबा रिपोर्ट तारगदि खोइ द सेफ ओइरे ना हायरगा मोइ मोइम द होन को होम क्वारंटाइन ना अनदर 14 डेज अमा होम क्वारंटाइन छिना केतंग लाइथोगसो एखोइ मिगो किदंग समना दबा मपाइ पान थोक दबा अदुदि अदुम लाइबा को अदन कइगनो मसिगी लाइना सी एखोइना होजि फोबदा मसिगी वैक्सीन कइ कइ लेतबा मसिगी मयाम जी मयाम ने हन खंगबिरो दुनि हुजिकति मयाम ना क्वाइट अवेयर को अदना मसिना मसिगी कइनोसिना एखोइना मसिदा एखोइदा कोई सोसाइटी से सोरक्तनबा हाइदना अखोना कन्ना लोखत्सबा खोंथांने कोइगी हुजि हुजिकतसु कोइगी मंत्री ना कोइगी सैद मयाम जी वेलकम तौरगा तौबिगिबा अदुगी दुनि अदुगतु मुखताना कोइगी हौजिक से कोइगी मरु ओइना खर लाकपदि हौरे
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅꯁꯨ ꯑꯉꯝ ꯑꯉꯝꯕ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯍꯥꯡꯕꯅꯆꯤꯡꯕ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯦꯕ꯭ꯔꯤ ꯂꯥꯛꯄꯁꯤꯡꯁꯦ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯕꯒꯤ ꯋꯥꯐꯝꯁꯤ ꯂꯩꯕꯤꯔꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯂꯦꯞꯄꯤꯁꯤ ꯃꯈꯣꯏꯁꯤ ꯂꯣꯏꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯒꯗꯕꯅꯤ ꯁꯤꯅꯤ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯩꯒꯤꯅꯣꯕꯨ ꯃꯣꯏꯁꯤ ꯑꯐꯕ ꯃꯐꯝꯗꯩꯁꯨ ꯂꯥꯛꯏ ꯐꯠꯇꯕ ꯃꯐꯝꯗꯁꯨ ꯂꯥꯛꯏ ꯂꯥꯛꯄ ꯖꯔꯅꯤꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯂꯦꯞꯆꯕ ꯀꯩꯅꯣꯁꯤ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯅꯤ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯂꯥꯛꯑꯀꯥꯟꯗ ꯂꯣꯏ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯅꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯒ 1 or 2 days ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯃꯣꯏꯁꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗ ꯃꯌꯨꯝ ꯊꯥꯅꯤ ꯃꯌꯨꯝꯗ ꯊꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯑꯗꯨꯝ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯩ ꯈꯨꯠ ꯁꯥ ꯐꯖꯅ ꯍꯥꯝꯕ ꯃꯥꯛꯁ ꯐꯖꯅ ꯎꯞꯄ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯀꯥꯏꯗꯅ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯤꯝꯁꯀ ꯖꯦꯅꯤꯝꯁꯀꯁꯦ ꯃꯁꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ 40 ꯁꯦꯝꯄꯜꯒꯨꯝꯕ ꯇꯦꯁ ꯇꯧꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯌꯦꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯖꯩ ꯑꯗꯣ ꯔꯤꯝꯁꯀ ꯖꯦꯅꯤꯝꯁꯀ ꯄꯨꯜꯂꯀꯥꯟꯗ ꯄꯨꯟꯅ ꯁꯦꯝꯄꯜꯁꯦ ꯅꯣꯡꯃꯗ 40ꯅꯤ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯅꯣꯡꯃꯗ ꯃꯤꯑꯣꯏꯁꯦ ꯌꯥꯝꯅ ꯂꯥꯛꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯂꯩꯉꯥꯛꯅꯁꯨ ꯁꯤꯜꯂꯤꯕꯅꯤꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯍꯟꯅꯕ ꯀꯔꯤ ꯊꯧꯔꯥꯡ ꯂꯩꯕꯒꯦ ꯑꯗꯨꯒ ꯅꯣꯡꯃꯒꯤ 40 ꯁꯨꯝ ꯇꯧꯔꯒꯗꯤ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯣꯏꯊꯣꯛꯄ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯨꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯆꯪꯗꯥꯗ 40ꯁꯤꯗꯒꯤ ꯍꯧꯖꯤꯛ 100 200 ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯦꯄꯥꯁꯤꯇꯤꯁꯦ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯦꯆꯤꯟ ꯂꯧꯁꯟꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯁꯤ ꯇꯧꯔꯒ ꯅꯣꯡꯃꯗ 200 300 ꯇꯧꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯀꯤ ꯆꯪꯗꯥꯗꯗꯤ 100 ꯈꯔ ꯍꯦꯟꯅ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯕꯨ 100 ꯍꯥꯏꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯀꯩꯒꯤꯅꯣꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯁꯤ ꯅꯣꯡꯃꯗ in terms of 1000ꯗ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ 500 600ꯁꯤ ꯇꯦꯁ ꯇꯧꯕ ꯌꯥꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯁꯤꯟꯖꯔꯤ ꯃꯦꯆꯤꯟ ꯍꯦꯟꯒꯠꯄ ꯃꯦꯟ ꯄꯥꯋꯔ ꯍꯦꯟꯒꯠꯄ ꯃꯁꯤ ꯇꯧꯔꯒ ꯑꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯉꯝꯅꯕ ꯑꯗꯨꯝ ꯁꯤꯟꯖꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤ ꯇꯦꯁꯁꯤ ꯔꯤꯖꯜꯠꯁꯤ ꯈꯪꯗ꯭ꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟꯗ ꯊꯝꯃꯒ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯁꯦꯞ ꯑꯣꯏꯔꯦ ꯍꯥꯏꯗ꯭ꯔꯤꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯖꯒꯅꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯩ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯕ ꯁꯤꯁꯇꯦꯝ ꯅꯠꯇꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯁꯦꯞ ꯑꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯊꯥꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯤꯛꯃꯥ ꯂꯩꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯆꯪꯕ ꯌꯥꯔꯣꯏꯒ ꯍꯥꯏꯕꯁꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯔꯒ ꯊꯥꯗꯣꯛꯆꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯏꯝꯐꯥꯜ ꯏꯁꯇꯁꯨ ꯂꯩ ꯋꯦꯁꯇꯁꯨ ꯂꯩ ꯑꯗꯨ ꯃꯌꯥꯝꯁꯤ ꯁꯤꯒꯨꯝꯕ ꯁꯦꯟꯇꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯆꯟꯕꯁꯤꯗ ꯊꯝꯃꯒ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯞ ꯑꯣꯏꯔꯀꯥꯟꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯖꯔꯤꯕ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏ प्रजा ꯑꯃꯗ ꯁꯣꯛꯂꯛꯄ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯞ ꯃꯥꯟꯅꯕ ꯀꯩꯅꯣꯅꯤꯅ ꯖꯥꯠ ꯕꯤꯖꯥꯇꯤ ꯅꯥꯏꯗꯕ ꯂꯩꯅꯥꯅꯤ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯁꯤ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝꯁꯤꯗꯅꯤ ꯑꯩꯈꯣꯏ ꯇꯧꯖꯔꯤꯁꯦꯀꯣ ꯗꯣꯛꯇꯔ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯊꯥꯒꯗꯧꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯤꯛꯃꯥ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯗ ꯍꯟꯊꯅ ꯌꯦꯡꯕ ꯃꯈꯣꯏꯗ ꯆꯪꯍꯟꯅꯤꯡꯗꯕ ꯐꯥꯎꯕꯗꯨ ꯐꯥꯎꯕꯤꯒꯅꯨ ꯃꯁꯤꯒꯤꯗꯃꯛꯇ ꯍꯦꯜꯊ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯦꯁ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁ ꯄꯨꯜꯂꯒ ꯅꯣꯡꯃꯗ 40-50-60 ꯇꯦꯁ ꯇꯧꯕ ꯌꯥꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯣꯡꯃꯗ 500-600 ꯇꯦꯁ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯌꯧꯔꯛꯈꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯤꯁꯇꯦꯝ ꯅꯥꯏꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯪꯕꯒꯤ ꯃꯃꯤꯅꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯕ ꯀ꯭ꯌꯨꯗꯣ ꯃꯤꯇꯔ 2ꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯞꯍꯟꯖꯕꯅꯦ ꯑꯗꯨꯒꯤꯗꯣ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯐꯖꯅ ꯇꯧꯕꯤꯔꯒ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯕꯤꯒꯗꯕꯅꯦ ꯆꯥꯅ ꯊꯛꯅꯕ ꯂꯣꯏ ꯑꯦꯔꯦꯟꯖ ꯇꯧꯔꯕꯅꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯇꯣꯉꯥꯟꯕ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯤꯡ ꯆꯪꯍꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯦꯞ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯅꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯛꯇꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯦꯜ ꯀꯕꯤꯒ ꯂꯣꯏꯅ ꯄꯥꯎꯖꯔꯤꯕ ꯑꯩ ꯈꯤꯇꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ